State asida ok loiduna sinfam oiriba mioi singda hena senthok lambi lehenna Leingakki veterinary amadi animal husbandry department na ok loiriba singda afaba makhal gi ok makhal ama pina bagi pandamda UK dagi Puraktuna hianglam gi Piggery farm da loirakhiba ok ayamba layong khangdaba laina amana nabadagi sikre ok ayamba sikhiba sina department na paikhatliba ok loiba singda afaba makhal gi ok pibagi thabak adu mai pakla roidra haiba chingnaba leire hiramasiga mari leina ngasi impact news na Kakching district ki hianglam makha Leingakki veterinary dispensary ki campus manungda leiriba Piggery farm chatluba matamda kumja lising aniga kunmathoi gi January thada UK dagi purakhiba ok taramari adugi manungda supna gi ahingba ok aniga ngase ayuk siba ok amaga leiramkhe masigi mathakta handakta kokpa ok macha tara amasu leiramba thengnakhe oiramliba fibam adugi matangda mafam aduda leiramba staff singna impact news na hangbada UK dagi purakhiba ok taramari adugi manungda ani amana macha tararom koklamle adubu mamang thadagi hauraga tongan matamda macha kokpa kuidriba ok mapi ama adugi mathakta naupuriba ok taramathoi amasu sikre sikhiba ok khudingmak department expert sing tharaktuna postmortem tawraba matungda JCB sizinaduna ningthina tawthoktuna fumjinkhre postmortem gi report adudi ngasi fawba mafam asida leiriba staff sing da khanghalakpa leitabana siriba ok sing asi karina sibano haiba adu khangba ngamdre adubu leihoriba ok sing asi makhatana anaba yaudana makhoigi maikaidagi di hidak langthak pizaduna ningthina yengsili haikhe amaromda pharmacy da leiriba okaya naduna sirakpa asina farm asige akoibada ok loiriba singda su makhatana sandora kadra haibagi akiba leibana maikai adomgi ok loiriba singna department gi maikai dagi ahenba mitheng changbiduna pangba yaba mateng sing pangbinaba Leingakki pukning chingsilakle